Lakhipur online puthok saba December ki tang taramari Thangzen mit ki Khomjinba Pao tabirase Ahan bada marui Pao Assam ki Mikhal Commission na Panchayat Mikhal ki draft voter list lisingani ke kunmari kunmanga puthokre Delhi University ki polo ground da NUPI LAN ningsing lamjal pangthokre Marfu manga suba NUPI LAN ningsing numit Kamrup District Manipuri Women Handloom Society amasung Uma KDC na sinduna pangthokre Ningthem Biren Sanana Khomjinba Thaurom gi Bingkhairon Kobalairik ama Khorirol Sanglen na phongkre amasung Mitay na ST da changla patada Manipur da thangliba ILPS asi masak mangal thoklakani haina WMC Manipur unit na phongdoragle Haujik mapungoi Pao tabirase Assam ki Mikhal Commission na Panchayat Mikhal ki draft voter list lisingani ke kunmari kunmanga puthokre voter list asigi matangda kanaguma gi ming achumchumda natraga ming yauroktabana chingbagi matangda claims amadi objection gi matam ngasidagi hauraga December gi tang kunmathoi phawbagi manungda chumthokna bagi matam piri final voter list na December gi tang kunipan da phongdokani hairi draft voter list asi Rajya Sigi GP block development Jila Parishad DC office na chingbagi loisang singda thamle hairi draft voter list asi yengning masingna screen da piriba Assam gi Mikhal Commission gi website ermssec.assam.gov.in natraga sec.assam.gov.in hairiba website sing asidagi district ki matungina masagi epic number piduna PDF file download tobagi kudong saba pire hairi Delhi University GTP Nagarda Ningol Union Progressive Initiative NUPI na sinduna December ki tana ni thoida NUPI LAN nga mari lenana NUPI LAN ningsing lamjel Delhi University ki polo ground da pangthokre thauramda NUPI loop kaya gi mihut singsu yauke ningsing lamjel asi ahanba NUPI LAN lising amaga chamapan subna mari amasung anisuba NUPI LAN lising amaga chamapan kontramapan ningsing ba oina pangthokpani haire thauramda poknampam pause gi senior reporter Sonia Soren Sangbam football da maming leiraba ngangom bala film taibangi Somalaisram IAS officer Debes Dayal na chingba mioi singna ningsing lamjel adu lamthaki thauramasiga mari lenana Saknai Rabi Kabi National Awardee Aribam Bhabini Ima Saros Nalini na chingba mioi singna NUPI LAN ga mari lenana seireng pathoknaki thauramasina iramdamgi nungsi chanaba amata oiba amadi ingtapa porakani haibagi wapam thamlagli Marfu manga suba NUPI LAN ningsing numit Kamrup District Manipuri Women Handloom Society Kawati amasung Uma Kamrup District Committee ani na khusamna tuna December gi tarani thoida Guwahati Manipuri Social Organization Complex Ganeshguri da pangthokre Chief Guest Dr. L. Sukumar na Maira chokhalapa matungda ipamapu KH Kunjesori Debina luchingduna leikhidaba singi maphamda leisu katki thauram hawgalakpada Manipur da thokleba irangda Tawaina Ponthapi Kribasingi Mapanda Thoni Jaki Thauramda Manipuri Sahitya Parishad ki President Mikhal Damai Pakraba Dr. PH Biramani amasung Dr. Bisam Kumar Birlachit Borfukon Awardee da Lengyan Kutul Tamduna Ikai Komnaki N. Phalguni Debina Taramnokpagi Warol aduga Uma KDC Guwahati ki Secretary Buddhachandra Laisramna Thauramgi Nunggi Oiba Warol Thamki A. Romapati K. Mandakini amasung TH Takhelena NUPI LAN gi maramda che pathokhi wangangloi singi maraktagi Dr. PH Birmani special guest na NUPI LAN haibasi Manipur amasung Assam da ta pangthoki asigumba puari asi malengi thakta pangthok haningbagi wafam mahangna phongdokhi NG Baladev Singha advisor Uma Central Committee na Manipuri Development Council gi pending oina leiriba mikhal asi pangthok hananaba lengakta taksin bachangi loinana Organization kudik mangnasu support tobina naba wapam thamki maramdi pan Manipur da leiriba mitei maitei ekhoigi amata ngairaba pambedi MDC asibu permanent body ohenbani amasung autonomous council gi thak jawhandragadi aikhoigi hingnana bagi lambi atei leite haiba wapam thamki chief guest Dr. Sukumarna hojik Manipur da oiriba pipa masida organization pumba amata oina chungsinaba madi
मालेमदा लेरिबा मैतै मितै खुदिंगमक अमता ओइना पांडम अमदा चुंगसिन मिनबगी मतम ओइरे हाइके गेस्ट ऑफ ऑनर रिटायर्ड डीआईजी वाइलाल बाबूना अखोगी आइडेंटिटी मांगसिलप असि तुमिना लैथोकप सुमदे नोंगमदि अखोय असि मुटखिगद्रा हाइबगी अकीब फावी हाइना फोंदोखि टीएच इराबतीना मैतै पोकपी इमाओ हाइना मिंगथोनबा ममल लेरबा सेरेंग अमा पाथोक्तुना मियामगी पुकनिंग सिंगसिनखि पंजाबारी विलेज कमिटी की प्रेसिडेंट सरोदा देवीना नवेम्बर 15 दगी थीबा फंगदना लेरकलिबा कासार गोसाईपुर खुंगंगदगी लाइस्रम कोमल बाबूगी हौजिक फावबा लंगला लंजिन खंगदना लेरिबा असिगी मतांगदा मियामगी कोऑपरेशन अमसुंग मतेंग दरकार ओय हाइखे मिफम मपु केएच कुंजेश्वरी देवीना लिसिंग अनि कतरा निथोय दगी ngasi फावबा लेप्तना गौहाटीदा नुपी लाल पांगथोकपा हौरकपासी लैखिद्रबा एमडीसी की यान हानबा चेयरमैन के जितेन सिंहना हौदोकपिरमनी अमसुंग मियामगी मतेंगना पांगथोकपा ngambani हाइरदुना लाकदोरिबा चही सिंगदसु पांगथोकमिनसी हाइना अपील तौखि उमा कामरूप डिस्ट्रिक्ट की वाइस प्रेसिडेंट ए मनी मोहन अमसुंग महाकी कांगबुना सयो अमसुंग सैरोई से लांथोखि केएच मालादेवी असिस्टेंट सेक्रेटरी कामरूप डिस्ट्रिक्ट मणिपुरी वुमेन सोसाइटी ना थागत वारोल पीबगा लोइनना थौरमदु लोइसिनखि हाइना उमा कामरूप डिस्ट्रिक्ट कमिटी की सेक्रेटरी बुधचंद्र लाइस्रमना फोंदोरगले निंगथेम बिरेन सनाना खोमजिनबा थौरमगी मिंखैरोन कौबा लाइवा लाइरिगमा खोरिरोल संगलेन लखीपुरदा दिसंबर की 13 ngarang irai numita phongkhre lairik asi maruoina nauria phulogi wakhalonda yumpham oiba lairik ni hairi thauramda udharbongi laisram gaurani taina mithunglen aduga potharaba oja ingudam binona thaurumma poibiki mayeng basant kumarna lairiki makum hangki laininghan nauria phulo ningsinglup lakhipur gi thoburen sagapam birena lairiki masakta khe थौरमसिदा निंगथेम बिरेन सना मोइरांगथेम गौरमनी नोंथोंबम बिरेन इंगुदम सतीश चंद्र आरामबम बाबातोंबी कांगाबम बिरेन ओइनाम ब्रजबितु लोइदाम राजकुमारी नावरेम नीलबनी पारेकपम बिजोयन चिंगबम हियोसिंगना वांगांखे हाइना सागापम बिरेन गी चेरोल अमदा फोंदोरगले लिसिंग अनिगा कुंतरुक्ता पांगथोकदबा आसाम असेंबली मिखलदा सोनाई केंद्र की ओइना कांग्रेस पार्टी की टिकेट डॉक्टर मैमोम शांति कुमार दा पिरकननबा प्रेशर ग्रुप ओइना मियोय 19 साबा सपोर्ट ग्रुप अमा सेमख्रे ग्रुप असिना सोनाई केंद्र की खुंगंग कया दा चतुना कांगलुप कया गा उनादुना मखोय की सपोर्ट नीबा हाइबा वारेप ताखे आसाम असेंबली दा मितै लोनगांगबा एमएलए लैरक्तबा चही मसिंग यामसिलकले हंदक डिलिमिटेशन नमरम ओइरगा सोनाई दा मितै लोनबा भोटर मसिंग यामखलकपा असिना केंद्र सिदा मितै लोनगांगबा कैंडिडेट की आशा चावना लेगनी हाइना लुपसिगी मेंबर सिंगना फोंदोखि हाइरे मतांग असिदा कांग्रेस लुचिंगबा डॉक्टर मैमोम शांति कुमारना अतोपा कांगलुप सिंगदसु महाकपु सवतपिनबा हाइजरगनी हाइरदुना सोनाई केंद्र की अमदी आसाम दा खुंदारिबा मितै लोनगांगबा खुदिंगमकना मतेंग पांगपिनबा हाइजरगले थौरमदा ओइनाम नीलू एम बिरमनी पी लीला बाबू टीएच मणिकुमार राजू माइबम टी श्याम कुमार लखीकांता बिरलाल वाई मणिकांता के शरद एल नंदा बाबू टी ए सूरचंद्र एन रणबीर देवाशिष न चिंबना थौरमदुदा सरुक जाखे हाइरे ममिंग लेरबा टाइम मैगजीन ना डोनाल्ड ट्रम्पो सही असिगी ओइना टाइम्स पर्सन ऑफ द ईयर मिंगथोल पीख्रे हंदकी मिखल मतुंगदा डोनाल्ड ट्रम्प ना राजनीति की लमदा महाकी हाइसिंगबा कयाबु सिंथारादुना मिंगथोल असि पीबनी हाइरे तमिलनाडु की प्राइवेट हॉस्पिटल अमदा थोकिबा मैहौ लांगपोक्ता मियोय 8 सिरे कयामरोम अशोकपन नंख्रे थौदोग सिंगरांग तमिलनाडु की दिंडीगुलदा लेबा लनाय लायंग संग अमदा थोकिबनी मै चाकपगी थौदोग दुदा अंगांग अमा यावना लायंगदुना लेबा मियोय 8 सिकी हाइरे मितैना एसटी दा चंगलपदा मणिपुर थमलिबा इनर लाइन परमिट सिस्टम ILPS असिगी मसक मंगाल थोलकनी हाइना WMC Manipur यूनिट की प्रेसिडेंट उरिखिबम कुंजोगी वीडियो पाउजेल अमद फोंदोरगले वर्ल्ड मितै काउंसिल ना लिसांगसिन न चथरकपा मितैबो
schedule tribe list ta changnabagi khongjangda yamna toina haiba miteina ST da changlaba matamdata Manipur da thamliba ILPS asi masak mangal thoklakani haibasi ireicha singna amuktanga khanthamina si haina phongdorokli matam amada matik mangal laina reserve mitei phurup ngasidi hangai leitana sonthaba tha amada leire masigi maruiba maramdi Manipur Indian Union da tilakpa matamda aikoina lakhum thokwa संविधान की प्रोटेक्शन हाइबदी शेड्यूल ट्राइब लहौदबदगिनी हाइबसे मसी आई ngasi amuk nahona thamjari masi punu asi aigoi matam dugi social and political leader singi daitangakni ngasi su mitei singi marakta samana schedule tribe ta sangbana tuna aigoi gi tungi lambi leiti hana lawnga asi phawda ngasi gi sarkar na thuksabiti aduga maru oiba miyamna sakhangba CSO jingna nathayiduna leiri masimukti aranba khungthang oigadra hanai khanjai ngasimak aigoi West Bengal da base wa Amar Bengalina aigoi hujik Manipur da thamliba line permit system ase masing mayokta PIL lama Supreme Court ta file tawgi masimuk thengnabada Manipur sarkar na ai wagadra haibagi thajab lei maramdi Manipur da thamliba line permit system asina atopa state ki miyoi singa gi makoi fundamental right ta singlaba ama oiriego maramasina karigumba lairuk thibedagi akoi sigi konoje line permit system asa masi karima Supreme Court na kakhiba targati akoi gi lai thiba oigini Walmiti Council gi oyadi yamna mangyongna hai khrai madudi aikoi Manipur da thamliba line permit system asa masi akoi Imphal Valley sina miteina maroina miteina schedule tribe ta sangaba mutungda sangaba kanda asumba line permit system asa masi magul hengkat kani haibasa masi WMC ne yamna mangyongna thamkre ngasi su ai sarkar amadi maruiba CSO sing maruina line permit system demand committee bu makhugi puning se matang sai dai singkin ba pami karimo layuk thibedagi akoi line permit system ase masi kakhiba targadi aikogi satra lanjing maira sapam robin hutta langsin jaba akoi iralamu ogini aduna schedule tribe ase masi thamugadi hariba protection se sapjana lagini haibagi thajawado thamjari thank you Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking gi damak mobile number 9395732456 number asida call tawbirak namaning singjari Khangan Jabama Lakhipur Town gi Ward number 8 ta leiriba Well Care Medicos ta makhal makha kaya ana layeng gi damak tongan ba doctor kaya na nimit khudingi layeng ga dori Dr. Yusuf F Chaudhuri MSENT na nongmaijing khudingi numit jumba pung 12 da Dr. CH Rakesh Singha MS Orthopedic Surgeon na thangja khudingi nuktil pung 3 da Dr. Dibojoti Bhattacharya Lepak Pokpa Jumsa Kaisha Sagolcha Namadi Thangjagi Nungthilda Dr. Bikram Bhuya Dentist na Nimit Khudingi Nungthilda
Dr. Benzir Ahmed Loskorna numit khudingi nungthil pung 3 tagi numidangi pung 4 phauba Dr. Puspita Singhana numit khudingi ayuki pung 9 dagina ayuki pung 4 aduga nungthil pung 2:30 dagina pung 3 phauba aduga Dr. Tribeni Haflongbar Physiotherapy na Sagolsen Irai amadi thangjagi nungthil pung 2 gi matungda layengga dawri adongi kudong saba matung ina mobile number 8134-835-398 number asida mangjona na booking tawbinaba Wellcare Medicals ki maikete ki khanghalakli aroi bada maru oiba pau amukhanna Assam ki Mikhal Commission na Panchayat Mikhal ki draft voter list lisingani ga kunmari kunmanga puthokre Delhi University ki polo ground da NUPI LAN ningsing lamjel pangthokre Marfu manga suba NUPI LAN ningsing numit Kamrup District Manipuri Women Handloom Society amasung Uma KDC na sinduna pangthokre Ningthem Biren Sanana Khomjinba Thaurom gi Bingkhairon koba lairik ama khorirol sangle na phongkre amasung Mitay na ST da changla patada Manipur da thangliba ILPS asi masak mangal thoglakani haina WMC Manipur unit na phongdoragle Lakhipur online YouTube channel gi pau sandok jaba nasigi oinadi matang asida loijare